ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯇꯝꯗ ꯁꯪꯁꯥꯔꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯂꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯤꯡꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯀꯤꯕꯅ ꯊꯜꯂꯕ ꯑꯃꯗꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯂꯤ ꯏꯁꯣꯔ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯀꯧꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯗꯦꯁ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯗꯦꯁ ꯀꯌꯥꯁꯤꯡꯗ ꯑꯣꯏꯔꯕꯁꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯅ ꯍꯤꯔꯝ ꯑꯃꯈꯛꯇꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯔꯝꯗꯅꯤ ꯇꯦꯟꯅ ꯍꯥꯏꯔꯒꯅ COVID-19 ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ COVID-19 ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤꯕꯨ ꯍꯨꯝꯗꯨꯅ ꯆꯠꯂꯤ ꯃꯁꯤꯅ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯣꯛꯍꯜꯂꯤ ꯑꯗꯨꯒ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯀꯌꯥ ꯃꯔꯨꯝ ꯁꯣꯛꯍꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯍꯜꯂꯤ ꯃꯁꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯋꯥꯌꯦꯜ ꯑꯗꯨꯔ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯋꯥꯌꯦꯜꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯁꯤ ꯏꯁꯣꯔꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯕ ꯋꯥꯔꯅꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯕꯤꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯋꯥꯔꯅꯤꯡ ꯄꯤꯕꯒꯤ ꯑꯥꯔꯊꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯈꯔ ꯊꯦꯡꯊꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ COVID-19 ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯍꯨꯝꯗꯨꯅ ꯄꯨꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯥ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯀꯥꯏꯔꯣꯜ ꯑꯃꯅꯤ ꯑꯩꯅ ꯌꯥꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯇꯣꯞꯄ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝꯅ ꯍꯥꯏ ꯃꯗꯨꯗꯤ COVID-19 ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯃꯗꯤ ꯃꯤꯔꯩꯕꯥꯛ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯡ ꯑꯃꯗꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯌꯥꯀꯥꯏꯔꯣꯜ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯌꯥꯖꯩ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯁꯤꯡꯂꯨꯞꯀꯤꯗ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯅꯩꯅꯁꯤ ꯃꯗꯨꯗꯤ COVID-19 ꯑꯁꯤ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄꯅꯤ ꯁꯤꯡꯂꯨꯞ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯁꯤꯡꯂꯨꯞ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯔꯤꯁꯇꯒꯤ ꯀꯩꯅꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ COVID-19 ꯑꯁꯤ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯃꯗꯨꯗꯤ ꯁꯤꯡꯂꯨꯞ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯨꯝꯕꯨ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯦꯟꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯅ ꯂꯩꯔꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯏꯁꯣꯔꯒꯤ ꯑꯀꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯡꯈ꯭ꯔꯦ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯡꯂꯨꯞꯇ ꯏꯁꯣꯔꯒꯤ ꯑꯀꯤꯕꯗꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯅꯤ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯅ ꯀꯧꯖꯔꯤꯕ ꯑꯩꯈꯣꯏꯗꯨ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯗ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯇꯥꯕꯤꯌꯨ ꯁꯦꯡꯂꯕ ꯁꯥꯁꯇ꯭ꯔꯤ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯥꯂꯥꯈꯤꯒꯤ ꯑꯍꯥꯟꯕ ꯄꯟꯗꯨꯞꯀꯤ 6ꯁꯨꯕ ꯄꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯆꯥ ꯅꯤꯄꯥꯅ ꯃꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯃꯤꯅꯥꯏꯅ ꯃꯄꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯩꯅ ꯃꯄꯥ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯄꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯤꯔꯤꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒꯤ ꯖꯦꯍꯣꯚꯥꯅ ꯅꯈꯣꯏꯗ ꯍꯥꯏ ꯍꯦ ꯄꯨꯔꯣꯍꯤꯠꯁꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯎꯁꯤꯠ ꯊꯑꯣꯏꯈꯤꯗꯕꯒꯦ ꯑꯩꯈꯣꯏꯅ ꯁꯤꯡꯂꯨꯞꯇ ꯆꯠꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯕ ꯑꯃꯗ ꯆꯠꯂꯤꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯤꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯔꯆꯇ ꯂꯥꯛꯄ ꯁꯤꯡꯂꯨꯞꯀꯤ ꯃꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕꯗ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯏꯁꯣꯔꯕꯨ ꯀꯤꯕ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯦꯁꯨꯅ ꯀꯔꯤ ꯍꯥꯏꯕꯤꯔꯝꯃꯤ ꯃꯦꯊ꯭ꯌꯨꯒꯤ ꯄꯟꯗꯨꯞ 10ꯒꯤ ꯄꯗ 19ꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯛꯆꯥꯡꯕꯨ ꯍꯥꯠꯄ ꯑꯗꯨꯕꯨ ꯊꯋꯥꯏꯕꯨ ꯍꯥꯠꯄ ꯉꯝꯗꯕ ꯃꯍꯥꯛꯄꯨ ꯀꯤꯒꯅꯨ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛꯄꯨ ꯅꯣꯔꯣꯛꯇ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯍꯥꯛꯄꯨ ꯀꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ 2ꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯟꯒꯤ ꯄꯟꯗꯨꯞ 8ꯒꯤ ꯄꯗ 1ꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯆꯥꯟꯕ ꯁꯥ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯐꯪꯖꯔꯕꯅꯤꯅ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯁꯦꯡꯍꯟꯗꯕ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯁꯦꯡꯗꯣꯛꯆꯁꯤ ꯏꯁꯣꯔꯕꯨ ꯀꯤꯕꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯁꯤ
ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯣꯔꯕꯨ ꯀꯤꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ? ꯁꯤꯡꯂꯨꯞꯁꯤꯡꯗ, ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯗ ꯏꯁꯣꯔꯕꯨ ꯀꯤꯕ, ꯏꯁꯣꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯑꯗꯨꯒꯉꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯀꯤꯕꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤ ꯃꯔꯝꯗ ꯁꯤꯡꯂꯨꯞꯇꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯦꯡꯅꯩ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯄꯨꯜꯄꯤꯠꯇꯒꯤ ꯅꯣꯔꯣꯛꯀꯤ ꯃꯔꯝꯗ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯑꯁꯤ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯣꯔꯣꯛꯀꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯀꯌꯥꯗꯒꯤ ꯍꯦꯟꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕ, ꯑꯗꯨꯒ ꯀ꯭ꯔꯣꯁꯇ ꯌꯥꯝꯅ ꯋꯥꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯌꯥꯝꯅ ꯅꯥꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯣꯔꯣꯛ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯇꯣꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯁꯣꯛꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯋꯥꯕꯅꯤ, ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯃꯇꯝꯁꯤꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯨꯜꯄꯤꯠꯇꯒꯤ ꯇꯝꯕꯤꯕ ꯇꯥꯛꯄꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯃꯤꯁꯤꯡꯗꯒꯤ ꯃꯤꯇꯨ ꯃꯤꯌꯥꯎ ꯂꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯄꯥꯞꯀꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯉꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯝꯕꯤ ꯇꯥꯛꯄꯤꯕꯁꯤꯡꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯕ, ꯑꯦꯕꯣꯔꯁꯟ, ꯑꯗꯨꯒ ꯃꯥꯟꯅꯕ ꯅꯨꯄꯤ ꯂꯨꯍꯣꯡꯕ, ꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯑꯩꯈꯣꯏꯅ ꯎꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯡꯂꯨꯞ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯁꯤꯡꯂꯨꯞꯇ ꯆꯠꯂꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ, ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯄ ꯃꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯋꯥꯍꯩ ꯁꯟꯗꯣꯛꯏ꯫ ꯏꯁꯣꯔꯗ ꯂꯥꯛꯄ ꯀꯠꯅꯄꯣꯠꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃ ꯇꯝꯂꯛꯄ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯆꯝꯕ ꯂꯣꯟꯗ ꯍꯥꯏꯔꯒ ꯑꯣꯐꯔꯤꯡ ꯑꯃꯁꯨꯡ 1/10ꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯕ ꯌꯥꯏ꯫ ꯍꯣꯏ, ꯇꯁꯦꯡꯅꯃꯛ ꯉꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯆꯤꯟꯗꯒꯤ ꯔꯦꯞꯆꯔꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯇꯥꯕ ꯐꯪꯏ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯡꯅ ꯇꯥꯕ ꯐꯪꯏ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜꯒꯤ ꯃꯔꯝꯗ ꯇꯝꯕꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯡꯅ ꯇꯥꯕ ꯐꯪꯏ꯫ ꯑꯌꯥꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯗꯦ ꯑꯃꯁꯨꯡ ꯇꯝꯕꯤꯗꯦ꯫ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯄ ꯃꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡꯒꯤ ꯃꯔꯝꯗ ꯏꯁꯣꯔꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯄ ꯂꯩꯔꯒꯁꯨ ꯃꯤꯑꯣꯏꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯡꯂꯨꯞꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯥꯏꯒꯅꯤ ꯃꯗꯨꯗꯤ ꯄꯥꯁꯇꯔ ꯑꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯂꯤꯗꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯔꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ, ꯌꯥꯝꯅ ꯇꯥꯛꯄꯤꯗꯨꯅ ꯇꯝꯕꯤꯗꯨꯅ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯔꯝꯗ ꯇꯥꯕ ꯐꯪꯏ? ꯑꯅꯥꯕ ꯐꯍꯟꯕꯤꯕ, ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯔꯥꯡ ꯀꯥꯏꯕ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩ ꯑꯅꯥꯕ ꯐꯍꯟꯕꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯉꯣꯏꯗ ꯂꯩꯇꯦ꯫ ꯑꯩꯅ ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ꯫ ꯑꯗꯨꯒ ꯑꯩ ꯊꯧꯖꯥꯜꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩꯖꯗꯦ, ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯩꯗꯧꯉꯩꯗ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯊꯧꯖꯥꯜꯕꯤꯕ ꯄꯥꯝꯃꯤ꯫ ꯑꯩ ꯃꯔꯥꯡ ꯀꯥꯏꯕꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯁꯤꯡꯂꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯥꯏꯗꯨꯅ ꯂꯩꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯝꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯇꯧꯕꯤꯔꯝꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯥꯎ ꯁꯟꯗꯣꯛꯁꯤ, ꯍꯥꯏꯗꯣꯛꯁꯤ꯫ ꯑꯅꯥꯕ ꯐꯍꯟꯕꯤꯕ, ꯊꯧꯖꯥꯜ, ꯑꯗꯨꯒ ꯃꯔꯥꯡ ꯀꯥꯏꯕ ꯑꯗꯨꯗꯤ ꯃꯊꯪꯇ ꯂꯥꯛꯆꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯗꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯁꯤꯡꯂꯨꯞꯇ ꯂꯩꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯌꯥꯝꯁꯤꯡꯅ ꯑꯁꯤꯒꯨꯝꯕꯁꯤꯡꯒꯤ ꯃꯔꯝꯗꯅ ꯍꯦꯟꯅ ꯇꯥꯅꯤꯡꯏ꯫ ꯑꯗꯨꯒ ꯄꯣꯜ ꯑꯄꯣꯁꯇꯣꯜ ꯑꯣꯏꯕꯤꯈ꯭ꯔꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯃꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯊꯋꯥꯏꯗ ꯍꯥꯟꯅ ꯎꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤꯒꯤ ꯄꯟꯗꯨꯞ 4:3 ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯇꯝꯕꯤꯕ ꯑꯗꯨ ꯃꯤꯁꯤꯡꯅ ꯌꯥꯔꯣꯏꯗꯕ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯥꯀꯣꯡꯁꯤꯡ ꯍꯥꯀꯠꯆꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯕꯤꯕ ꯃꯤꯁꯤꯡ ꯃꯈꯣꯏꯅ ꯃꯁꯥꯃꯛꯀꯤꯗꯃꯛ ꯈꯣꯝꯖꯤꯟꯒꯅꯤ꯫ ꯅꯈꯣꯏꯅ ꯇꯥꯕ꯭ꯔꯥ? ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯕꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯖꯅꯤꯡꯏ꯫ ꯄꯣꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ:
ꯃꯔꯝꯗꯤ ꯑꯆꯨꯝꯕ ꯇꯝꯕꯤꯕ ꯑꯗꯨ ꯃꯤꯁꯤꯡꯅ ꯌꯥꯔꯣꯏꯗꯕ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯥꯀꯣꯡ ꯍꯥꯒꯠꯆꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯇꯝꯕꯤꯕ ꯃꯤꯁꯤꯡ ꯃꯁꯥꯃꯛꯀꯤꯗꯃꯛ ꯈꯣꯝꯖꯤꯟꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯟꯖꯥ ꯀꯌꯥ ꯃꯔꯨꯝꯗ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯇꯝꯕꯤꯕ, ꯅꯠꯇ꯭ꯔꯒ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯇꯝꯕꯤꯕ, ꯅꯠꯇ꯭ꯔꯒ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯇꯣꯡꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯂꯩꯁꯦꯝꯕ ꯃꯄꯨ, ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯟꯖꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯁꯤꯡꯂꯨꯞ ꯀꯣꯚꯤꯗ-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯁꯤꯡꯗ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯀꯥꯏꯔꯣꯜꯅꯤ꯫ ꯃꯊꯛꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯀꯥꯏꯔꯣꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯊ꯭ꯌꯨꯒꯤ ꯄꯟꯗꯨꯞ 24ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯂꯥꯛꯀꯗꯧꯕ ꯈꯨꯗꯝꯁꯤꯡꯒꯤ ꯃꯔꯝꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯈꯨꯗꯝꯁꯤꯡ ꯊꯣꯛꯀꯗꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ 9ꯁꯨꯕ ꯄꯗ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯎꯌꯦꯛꯄꯒꯤ ꯑꯍꯧꯕꯅꯤ꯫ ꯄꯨꯝꯅꯃꯛ, ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯎꯌꯦꯛꯄꯒꯤ ꯑꯍꯧꯕꯅꯤ꯫ ꯁꯤꯡꯂꯨꯞꯁꯤꯡ, ꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯅꯠꯇꯦ꯫ ꯀꯣꯚꯤꯗ-19 ꯑꯁꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯅꯠꯇꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯍꯧꯗꯣꯛꯄꯤꯅꯕꯒꯤ ꯌꯀꯥꯏꯔꯣꯜꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯅꯥꯎꯌꯦꯛꯄꯒꯤ ꯑꯍꯧꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃꯗ ꯅꯥꯎꯌꯦꯛꯄ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯍꯥꯛꯅ ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯐꯕ ꯋꯥꯄꯥꯎ ꯑꯃ ꯍꯥꯏꯖꯅꯤꯡꯏ, ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯐꯕ ꯋꯥꯄꯥꯎ ꯑꯃ, ꯃꯗꯨꯗꯤ ꯀꯣꯚꯤꯗ-19 ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯅꯤꯈꯛ ꯄꯣꯛꯀꯗꯧꯔꯤ꯫ ꯄꯣꯠ ꯑꯅꯤꯈꯛ, ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯋꯥꯏꯔꯣꯝꯗ ꯍꯜꯂꯛꯄ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯋꯥꯏꯔꯣꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯊꯣꯛꯀꯅꯤ꯫ ꯔꯤꯚꯥꯏꯚꯦꯜ ꯑꯗꯨ ꯂꯥꯛꯀꯅꯤ꯫ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯔꯤꯚꯥꯏꯚꯦꯜ, ꯑꯗꯨꯒꯨꯝꯕ ꯔꯤꯚꯥꯏꯚꯦꯜ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ, ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯡꯂꯨꯞꯁꯤꯡꯕꯨ ꯁꯦꯝ ꯁꯥꯕꯤꯔꯤ꯫ ꯃꯔꯝꯗꯤ ꯔꯦꯞꯆꯔ ꯑꯗꯨ ꯌꯥꯝꯅ ꯅꯛꯂꯦ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯀꯤ ꯀꯩꯅꯥ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯧꯔꯤ꯫ ꯁꯤꯡꯂꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯁꯤ꯫ ꯁꯤꯡꯂꯨꯞ, ꯑꯩꯈꯣꯏ ꯍꯧꯒꯠꯂꯁꯤ꯫ ꯁꯦꯡꯂꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯗ ꯑꯁꯤꯒꯨꯝꯅ ꯍꯥꯏ: ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯄꯤꯔꯝꯕ ꯃꯍꯥꯛ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯊꯦꯡꯊꯔꯔꯣꯏ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯕ꯭ꯔꯣ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯕꯥꯏꯕꯜ ꯑꯁꯤꯗ ꯏꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯕꯥꯏꯕꯜ ꯑꯁꯤꯗ ꯏꯔꯝꯕ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯄꯤꯕ ꯂꯥꯏꯔꯤꯛꯀꯤ ꯄꯟꯗꯨꯞ 22ꯒꯤ ꯄꯗ 12ꯗ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯕꯤꯔꯝꯃꯤ? ꯌꯦꯡꯉꯨ, ꯑꯩ ꯊꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩ ꯊꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯣꯚꯤꯗ-19 ꯑꯁꯤ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯡꯂꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯍꯧꯒꯠꯂꯁꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯝ ꯁꯥꯔꯁꯤ꯫ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯄꯦꯔꯦ ꯁꯤꯡꯒꯥꯁꯤꯡ ꯈꯣꯡꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯁꯤ꯫ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯇꯨꯅ ꯔꯦꯞꯆꯔ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯁꯤ꯫ ꯃꯇꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯑꯩꯅ ꯅꯈꯣꯏꯗ ꯇꯥꯛꯆꯅꯤꯡꯕ ꯍꯤꯔꯝ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯦ꯫ ꯑꯅꯤꯁꯨꯕ ꯑꯗꯨꯗꯤ ꯀꯣꯚꯤꯗ-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯀꯣꯚꯤꯗ-19 ꯑꯁꯤ ꯌꯀꯥꯏꯔꯣꯜ ꯑꯃꯅꯤ꯫ ꯃꯁꯤ ꯁ꯭ꯋꯔꯒꯗꯒꯤ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯕ ꯂꯩꯔꯕꯗꯤ ꯋꯥꯌꯦꯜ ꯑꯗꯨ ꯈꯔ ꯊꯦꯡꯊꯔꯦ ꯍꯥꯏꯅ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯅ ꯈꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯔꯝ ꯀꯌꯥ ꯃꯔꯣꯝꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝꯅ, ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯃꯔꯝꯅ, ꯅꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔꯁꯤꯡꯒꯤ ꯃꯔꯝꯅ, ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯆꯥꯎꯈꯠꯄꯒꯤ ꯃꯔꯝꯅ, ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜꯁꯤꯡꯒꯤ ꯃꯔꯝꯅ ꯅꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯦ꯫ ꯅꯈꯣꯏꯅ ꯑꯩꯍꯥꯛꯄꯨ ꯌꯥꯗ꯭ꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯧꯑꯣꯏꯗ꯭ꯔꯦ꯫
nakoina aigi maramda yaramde nakoina khusem sing adubu khurumle adubu sembibu mapu mahakpu nakoina khurumde nakoina khusem sing adubu khurumlammi adubu sembibu mapu adubu lei sema mapu adubu khurumde nakoina nakoigi thajaba adu nakoigi paisa natraga lanthumda thamlammi nakoina khalli madudi aikoigi punsida hojik ishorgi kairi mata mathok tadre nakoina khalli madudi nakoigi punsida lakpa khudong thiba khudimak nakoina khudimak adugi ki paukhum adu nakoina thiba phangle aduga nakoina khalli madudi nakoigi lawsinga nakoigi pangalgana lakpa khudong thiba khudimak mayoknaba ngamlagani maram aduna nakoina khalli madudi nakoigi punsida ishorgi mathok tadre ai nakoida haijeningi madudi ishorna yabibi matung inna ishorna ayaba adu pibi bagi matung inna masigi laichat covid-19 asi aikogi irakta lakpani aina nakoida tasengna haijeningba adudi asini madudi masigi laichat asi mi dagi lakpa natte aduga fattaba saitan adagi disu masigi laichat asi lakpa natte aduga saitanna masigi laichat asi thohanba natte maramdi mahaki mafamda mahaki pangal adu haujik asigumba thohanbagi pangal adu leitre adubu masi aikogi irakta lagliba asi aikoibu leisema mapu aikoibu sembiba ishor aduna yabibagi matung inna aikogi irakta masigi laichat asi lakuni hiram amagi maramna mahak mafam masi yabibani mahakna job ki punsida jo saitanna jobu ot neibada yabiba gumna ishorna masi aikogi irakta lakpa aduda ishorna yabibi matung ina lakpani ishorna covid-19 asi yabibi matung ina lakpani asi aikogi irakta laglibasi kari maramgi damaktano nakoina khangbibro madudi aikoi bu noluk hannabai damaktani aikoi bu khanghananabani nakoi kanano haiba darkar leite natraga aikoi karino aikoi kadai leibano adubu ningsingu nakoi di lekhomni prithvi asigi uful dagi aikoi bu sembi khibani sidi leiriba leiba khuding makta ishor dagi lakpa yakai ro laduni maramdi ngasi su ishor na hairi hiram khuding makta hiram khuding mak prithvi asida leiriba hiram khuding makta aina hojik hojik su khudum chanduna leiri aikoi gi ishor adi hojik sum hakti ishor oiri laisema mapu adu hojik sum hakti laisema mapu oin leiri mahakna hojik su matik manganga loina pali jakshin biu natraga isin biu madudi ngasi su ishorna mioiba singi hiram khuding makta mahakna yangsili masi aikoi khuding mapu hogdoknanaba adugumba lakpa yakai rol aduni mahaki mafamda halau haiduna mahakpu thagatnanabai mahakpu ikai khumnanabai amadi mahakpu thagatnanabai mahakpu khurumjananabai maramdi mahakti asigumba asigi damakta matik chaba aduni maramdi mahak aikoi gi ishorni adubu ngasi aigi wafam asi khangbiyu madudi laina asigi laichat asigi layeng adu laichat asi fanabagi damakta lakadu hidak adu kana amatadagi lakpa ngamloi adubu masi ishor khaktadagi ishor mangonda khaktadagi lakadabani tabiyu ishorgi wahaina karamna hairi haibadu ani suba itihas ki pandub taret ki pada tarahumdoida sumna hai karigumba aina atia thingjinduna nong chudrabadi natraga aina leibak adu mang takhannanaba kaujeng singda yathang pirabadi natraga aina aigi mi singi marakta siganba laina tharaklabadi laichat haiba si karino nakoina dictionary da yengba taragadi nakoina ugani madi masi launa ganba laina amani haina aduga masina aikoi thabom bibu sohalli aduga doctor singnasu hai maddi masigi covid-19 coronavirus asina khoi sor honbagi kayat singbu sohalli aduga aikoi thabom bibu sohalli ain hana su hai ki amuka su aina haijaningi madudi masi ishordagi lakpa wayen natte adubu masi ishorna aikoigi ifamda lakadwa khudong thiba sing adugi mangjongna khanghan biba natraga aikoi bu yakai biba aikoi bu haugatna noi damakta aikoi bu yakai biba aduni adubu laina asigi hidak natraga laina asibu nahandana nabagi adugumba antidote adu natraga laina asigi pungfa fahanin binanabagi damakta adugumba hidak adu atai karimat natte adubu masi aikoigi ishor khaktadani aikoigi ishor khaktadani maram aduna aikoigi ishorna padda tara marida asumna haibirami aigi ming puba aigi mi singna makoi masabu noluk jarabadi amasung haijarabadi aduga aigi maithong thijarabadi amasung makoigi fattaba lambi singdagi halaklabadi aina
ꯑꯩꯅ ꯁꯔꯒꯗꯒꯤ ꯇꯥꯕꯤꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯑꯩꯅ ꯐꯍꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯍꯟꯕꯤꯕ ꯉꯝꯃꯤ ꯏꯇꯥꯂꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯇꯥꯂꯤ ꯑꯁꯤꯕꯨ COVID-19 ꯑꯁꯤꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯜꯂꯤ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯍꯥꯏꯗꯣꯛꯆꯩ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯅꯥ ꯑꯁꯤꯗ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯂꯥꯏꯆꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯂꯤ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯕ ꯌꯥꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯅꯣꯡꯗꯣꯟꯗ ꯌꯦꯡꯈꯠꯇꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯇꯥꯂꯤꯒꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯅ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯑꯩꯅ ꯍꯥꯏꯖꯩ ꯃꯗꯨꯗꯤ ꯏꯁꯣꯔ ꯏꯄꯥ ꯅꯍꯥꯛꯅ ꯏꯇꯥꯂꯤꯕꯨ ꯀꯟꯕꯤꯌꯨ ꯅꯍꯥꯛ ꯏꯇꯥꯂꯤꯕꯨ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯄꯥꯎ ꯄꯥꯕ ꯃꯤ ꯑꯃꯅ ꯄꯥꯎ ꯄꯥꯕ ꯑꯗꯨ ꯑꯩꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯄꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯕꯩज्ञानिक ꯀꯌꯥꯅ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯑꯗꯨ ꯊꯤꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯃꯗꯤ ꯇꯧꯕ ꯑꯗꯨ ꯉꯝꯗ꯭ꯔꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤꯕ ꯉꯝꯕ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯛꯇꯅ ꯐꯪꯍꯟꯕꯤꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯧꯖꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯀꯣꯛꯁꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯌꯦꯡꯊꯤꯕ ꯑꯗꯨ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯩ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯩ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯂꯧꯁꯤꯡ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯄꯤꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯕꯨ ꯀꯔꯝꯅ ꯌꯦꯡꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯑꯗꯨꯒꯨꯝꯂꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯈꯛꯇꯅꯤ ꯏꯁꯣꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯟꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯥꯕꯤꯌꯨ ꯍꯣꯖꯤꯌꯥꯒꯤ ꯄꯟꯗꯨꯞ 6ꯀꯤ ꯄꯗ ꯑꯃꯗ ꯍꯥꯏꯕ ꯑꯗꯨ ꯂꯥꯛꯎ ꯑꯩꯈꯣꯏꯒꯤ ꯌꯦꯍꯣꯋꯥꯒꯤ ꯃꯐꯝꯗ ꯍꯜꯂꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯍꯟꯒꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯦꯠꯁꯤꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯂꯩꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯐꯍꯟꯕꯤꯕ ꯉꯝꯃꯤ ꯑꯩꯈꯣꯏꯕꯨ ꯍꯧꯒꯠꯅꯅꯕ ꯀꯧꯕꯤꯔꯤꯕ ꯃꯀꯧ ꯑꯁꯤꯗ ꯑꯩꯈꯣই ꯄꯥꯎꯈꯨꯝꯁꯤ ꯑꯩꯈꯣꯏꯕꯨ ꯍꯧꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯒꯤ ꯀꯩꯅꯥ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯏꯁꯣꯔ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯀꯧꯕꯤꯔꯤꯕ ꯌꯥꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯑꯃꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯌꯥꯀꯥꯏꯅꯕꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯈꯨꯝꯒꯗꯧꯔꯤꯕꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯖꯗꯨꯅ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯅꯣꯂꯨꯛꯆꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯆꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯀꯧꯕꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔ ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯆꯔꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯐꯨ ꯌꯥꯈꯥꯗ ꯑꯗꯨꯗ ꯀꯠꯁꯤꯟꯖꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯧꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯄꯥꯎꯈꯨꯝ ꯄꯤꯅꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯥꯕꯤꯒꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯊꯦꯡꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯌꯥꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯕꯒꯤ ꯍꯧꯒꯠꯅꯕ ꯌꯥꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯖꯁꯤ ꯏꯄꯥ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯐꯨ ꯌꯥꯈꯥꯗ ꯊꯥꯒꯠꯆꯔꯤ
ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯈꯣꯏ ꯑꯈꯥꯗꯨꯗ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯇꯥꯟꯖꯥ ꯑꯁꯤ ꯄꯤꯅꯕꯤꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯂꯕ ꯃꯤꯗꯤꯌꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯍꯟꯅ ꯊꯥꯒꯠꯆꯕꯅꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯋꯥꯌꯦꯜ ꯑꯗꯨ ꯅꯍꯥꯛꯅ ꯃꯇꯝ ꯈꯔꯒ ꯁꯥꯡꯗꯍꯟꯕꯤꯔꯦ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯩꯊꯣꯛꯄꯤꯔꯦ ꯏꯄꯥ ꯏꯁꯣꯔ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯅꯈꯣꯏ ꯑꯈꯥꯗ ꯄꯥꯞ ꯇꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯅꯈꯣꯏ ꯑꯈꯥꯗ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯚꯨ ꯂꯩꯈꯣꯝꯅꯤ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯕ ꯎꯐꯨꯟꯗꯒꯤ ꯑꯩꯈꯣꯏꯕꯨ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯇꯨꯅ ꯑꯃꯗꯤ ꯅꯥꯄꯜ ꯇꯧꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤ ꯃꯗꯨꯗꯤ ꯄ꯭ꯔꯚꯨ ꯅꯍꯥꯛꯄꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯌꯥꯔꯗꯦ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯅꯍꯥꯛꯄꯨ ꯌꯥꯕꯤꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯅꯍꯥꯛꯄꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯄꯥ ꯅꯆꯥ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣই ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯅꯈꯣꯏ ꯑꯈꯥꯗ ꯂꯥꯛꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯆꯥꯟꯕꯤꯗꯨꯅ ꯏꯄꯥ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯐꯍꯟꯕꯤꯌꯨ ꯅꯍꯥꯛꯅ ꯑꯅꯥꯕ ꯑꯁꯤꯗꯒꯤ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯅꯍꯥꯛꯅ ꯊꯥꯎ ꯍꯩꯕꯤꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯈꯣꯏ ꯑꯈꯥꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯔꯥꯝꯕ ꯑꯗꯨ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯅꯍꯥꯛꯅ ꯁꯥꯎꯕꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯠꯄꯤꯌꯨ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯄꯥ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯉꯥꯛꯁꯦꯟꯕꯤꯌꯨ ꯍꯣ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯈꯣꯏ ꯑꯈꯥꯗ ꯅꯆꯥ ꯍꯦꯟꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯐꯍꯟꯕꯤꯌꯨ ꯑꯃꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯈ꯭ꯔꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯐꯍꯟꯕꯤꯌꯨ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯀꯣꯛꯁꯤꯡ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯅꯈꯣꯏ ꯑꯈꯥꯗ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯔꯝꯗꯤ ꯏꯄꯥ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ नचा अखोई पांगबीनबदमक्ता अमदी नचा अखोइना तारिबा खुदोंग थिबसदगी कनबीननब कनामत नचा अखोइना उद्रे इपा मरमदी प्रभु नचा अखोइ कनबीबा ngambadu प्रभु नहा खक्तनी इपा नहा खक्तनी अखोइ नहाकु थागतचब पामी इपा अमदी इपा नहाकि मतिक मंगाल चावरबा अखोइ नुंसीबीबा ईश्वरनी इपा मदी नचा अखोइना तौजब पापकी मतुंगिना नचा अखोइ प्रभु नहाना वयेनबीदे अमदी नचा अखोइना फंफम थोकपदु प्रभु नहाना फंहनबीदे प्रभु नहाक थौजाल हैबनी थौजालतन थनबनी इपा अमुका नहाकु थागतचबनी इपा अमदी इपा नचा अखोइ छुंगलुप असिबु प्रभु नहाना पांगबियु प्रभु जीसु ख्रिस्ट नहाकि कैना ओइख्रबा प्रभु जीसु ख्रिस्ट नहाकि हक्चांग ओइख्रबा सिंग प्रभु नहाक नचा अखोइ हौगतनबैदमक्ता प्रभु नहाकि यकाइबे खोंजेल असिदा नचा अखोइना खुमजदुना होय प्रभु अखोइ मफम असिदा लै हाइन हाइजनबा ngमनबैदमक्ता इपा अमदी नंगोंदा पाखुमजदुना नंगोंदा थाजदुना अमदी प्रभु नचा अखोइना नहाकि ममांगदा नचा अखोइ नोलुकना हाइजबा प्रभु नंगोंदा ngakpiyu हाइन हाइजबा ngमनबैदमक्ता नचा अखोइ पांगबियु इपा मतिक मंगाल चावरबा ख्रिस्ट जीसुगी मिंगदा निजबनी आमेन अखोइ खुदिंगमकी पुंसीदा ईश्वरना थौजाल पिनबि ओइरसनु